Mediagi, okay, thank you. Mangan media na sanduk sa ba thorom numinifu ngani sana tupna 45 days Nahasinggi Wapaogi Khonjel bu yengbiri ba nungsi jaraba Kristagi nungsi jaraba igi marida ichni now sing imai ben ifai fan irup ipiza podamak Prabhu Yesu Kristagi mingda Nobo Kumar ke samne khul ona jodona mayam bu ikai khubna utchabalo na kurum jari tasena mangan media si punamakini punamakki Apamba ibungo maki apamba du thungna ba koi punna honaduna hambak sida koi phaminaraga thakol tominari bani ado khwaidagi matik chajadriba ehangna mayam puno pu harau to yambagi wafam asi mayam dai thamjaning bani sorna ngasi nimidang asida su koi youtube ta live ta yengbiri ba zoom de yengbiri chinaw sing punna ma pu ngam khoi letana thagat churi amadi harau phundok churi mangan media gi manungda haida koina ubangam daba aikoigi behind this akoi mangan media bu support to biba mayam ma leiri matang sa mata mamada mayam da dum ai satak charake adugi manungda yamna mangan media gi backbone oriba pastor simade ming palam da be adre samuel pastor samuel thiam isona bor yam pibi ba backbone oiba backbone haibasi kai na haibabu iram kudi makta mangan media gi mentor win lebi ba mangan media gi in charge win lebi tungan tungan hiram ke ada mateng pangbirei yam thaga chura phunuk sari banana ngasi ne melasida ikai kumna matik chara bai ku taraga o ku humduni chanba asugum numit lasida yamna mahasing marakta ibo maki khonjen tasengna pibi raga ba ai ko gi Taimen Okram huzi huzi ma ibo maki thagul dum ibo maki labukta thabuk subiri ba ojama mayam dai ngasi mi satak chabagalana ojana ngasi ne melasida Prabhu Yesu Krista Lakpagi Maram se miyam da takpigani oza Taimen Okram matam masi oza ikuta sinajari mangan ni phambak ase ozana the stage is yours yam thaga choy tori ra ponok choy oza talobisi Thank you Pastor Novo Pastor se koi mamang da myam pun khrabani ado ngasidi Pastor na sinbira aga aduga Pastor ga hojik na punna thabak tongminari ba yam na sinbira tuna koi Nahasinggi su platform ama pibiba sigiramakta mayam puna ko Jesu Christ ki mingda taramna amadi thaga cho phungtuk chai aduga hojik Aphaba Nahasinggi Wapaogi Khonjel sida saruk yahanbiba sigidamak thaga chai aduga mayam nasigi ishorgi wahai asidi aina mayamda saruk yajagadri ishorgi wahai asidi Jesuna Taibangpanda Lakpagi Maram hai aduna mayam Jesu Kristna Taibangpanda Lakpagi Maram se akoina akham yam lay adubo aina point khara ai scripture aina thorang tok jabe scripture khara dagi mayamda bor phangba yaba khara ai samjai aduna mayam tabiriba amadi yengbiriba akogi chenau sing Krista amatto wai khrawai chenau punamangna mayam bor phangminasi mayam puning changna tabiu haibase hairaga mayam ai sogi wahai se makha ta jage aduna masida aina ahanbada ai point khara haijage the reason why Jesus came to this world haibase ai ahanba point da mayam to do the will of the Father ishogi adugumba mapagi aningbado tawba lakpani haibase mayamda aina khanganjaba duni aduga aikhoibu kandiba lakpani aduga aikhoida lomba naidaba punsi ado pibiba lakpani aduga adugumba aikhoigi yeknaba adugumba aikhoibu sunam sason tawraga hana palamba maduda adugumba setan adudagi ningtamba piba lakpani adu khaktanatana amuk adugumba ahanba adamduna adugumba tawba ngamamdaba suigiba thabaksinga do amuk hanna mahangna taisinbiba ani suba adam mena lakbibani ahum subada akoina yengba yaba point sidi aduga adugumba Moses ta isona pibi khiba wayel ya thangsinga do sugai bala panate medowa sunghan bala pani hallelujah aduga ishorgi nungsiba asa masu reveal to bala pani hallelujah Jesus is really came to reveals the Father's love hallelujah
aduna myam ai ahoba ki oina pratna mateng tang tawjage shoda isnajage aduga myam shoge wahi da chamina sagadre bi pana yam thagche isu Christ ki mingdana cha have luxury dong si tagu duri pum khuding ma se prabhu khud hang na prabhu na halan biroi maram di prabhu nahaki thawai ki oiba adugumba bor taibangpa dagi adugumba phangba bor nataba prabhu na won dagi phangba bor nahaki wahi ki pa na phangba bor adugumba phongdok piba wahi adugi pa na phangba bor ado koi khuding makta prabhu na chai won da sun hang ina bigini have sa chai thajai prabhu aigi puming wakhal amadi aigi namak haiba singba punamak prabhu na won da pisin jai prabhu na hang chingbiu pangbiu ingam ngam Jesus Christ ki mingdani amen. Okay, praise the Lord, everyone. Aduna myam aina maroi point John chapter number 10 gi verse number 10 sida ai yangjaningi masigi wahi sida sumna hai the thief come to kill, steal and destroy, but I have come to give life, the life of abundant hai masida aduna Jesus Christ na lakpa sidi marang kai ba punsi sa piba lakpani hai adugumba fattaba huranba aduna lakpadi hananaba manghananaba lai hai aduna myam akoina Jesus Christ na Taibangpanda lakpagi maram aina mamangda haijagre maramdi akoina masigi topic se nainaragadi yamna chawe kogi pastor mayamna masi nainaba matamda aduki matik chawba adugumba topic amane masigi topic se yamna tena mayamda bor fangba yaba adude Jesus Christ na Taibangpanda lakpase marang kaiba punsi adu piba lakpani karamba marang kaiba punsi no haibase koi wang hangminasi akoina marang kaiba hairakanda akoina hek khalle masai hakchangda asai am pairaba awdagidi akoigi punsida awatpa hakchangsida awatpa mung leitraba madudi akoi marang kai na khalle adubo akoini yeng ko matamda akoigi thawai gi oyo matangdadi kananasu wakal tawde adubo jisu khangkraba akoi noide adugo thawai gi marang kai base yamna darka lai maramdi John chapter number 10 verse number 10 the haibiriba abundant life say must not only physical adugumba thawai dani haibi thawai da haibiramani haibase mayam dainam kana ningsing jabadani aduna masigi abundant life say akoina Greek ta yengagadi zoe haina mayam zoe aduga ba Greek sida masai life se makhalani lai amana zoe amana bios masai zoe sina thawai goiba unsi aduga bios hai sina hakjang goiba masidane biology kai lai sina aduna myam aikoina hujuk nainagaduriba aina nainajagaduriba mayam da ina khangan jagaduriba sidi zoe kind of life sina masi aikoina haine God kind of life maramdi aikoina John chapter number 4 gi verse number 24 di yangamatamda God is spirit to those who are worship him must worship in spirit and truth aduna ishor se thawaini aduna ishor na ikoi bu shambi banina ikoi se thawaini hallelujah aduna Jesus Christ na aikoi gi dabakta lakpiri se adugumba marang kai ba aikoi gi thawai gi adugumba punsi se kangaga leramaba adugumba ishor da mari tatnaraba adugumba thawai ahangba big thalaba adugumba setan gi adugumba khongnet fam oiramaba setan ge adugumba season na fam adugumba ot nei fam oiramaba aikoi gi thawai se mase ning tamba pira kanda marang kai ba punsi ado piblakni hallelujah aduna aikoina abundant life sida include to salvation righteousness aduga the love of God aduga power that can resist the devil adugumba pangal thawai gi pangal adugumba thawai phattaba singbu khongni taraga panba ngambagi pangal adusu abundant life ta yawi mayam aikoina abundance haibase aikoina yengba matamda aikoina mafam khrada aikoina yengba matamda masai awatpa leitabado aikoi abundance hai aduga aikoina full of rich marang kaiba masisu abundance ke amani aduga overflow pathok masisu abundance amani maramdi aikoi ki punsida ishorgi nungsibado pathorakpana maram oirakandani aikoina mi singi mafamda amambada leiriba mi sing ase aikoina kedoba Jesuna
ꯑꯩꯈꯣꯏꯕꯨ ꯑꯃꯝꯕꯗꯒꯤ ꯀꯧꯊꯣꯛꯄꯤꯕꯒꯨꯝꯅ ꯑꯩꯈꯣꯏꯅꯁꯨ ꯑꯃꯝꯕꯒꯤ ꯇꯝꯄꯥꯛ ꯑꯗꯨꯗꯒꯤ ꯀꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯕ ꯉꯝꯃꯛꯏꯕ ꯄ꯭ꯔꯚꯨꯒꯤ ꯑꯗꯨꯒꯨꯝꯕ ꯄꯣꯠꯂꯨꯝꯁꯤꯡꯁꯦ ꯎꯕ ꯉꯝꯃꯛꯏꯁꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯔꯒꯗꯤ we have abundance of love, we have abundance of like grace of God in us. Hallelujah. Maramdi Jesus, he came to give a life of abundance. Hallelujah. Aduna marang kaiba punsi ase aikoina masi khangda tadi prabhu gi marang kaiba punsi ase koina khangda tadi aikoigi adugumba nak yete yenga kanda hingboi tadi prabhu de yengda bida nak yete yenga hingboi tadi aikoigi punsi se marang kaiba phangwai maramdi hakchanggi oibasidi masidi shogi oibaga mari krimta leinade maduna aikoi marang kaiba punsi ase aduki matik dakar le myam Paramaduna myam aran khubam haibase myam shorna khoida limna Jisu Kristna tobi khiba Jisu Kristna taimpa la akanda tobi khiba thabak aduna aikoina limna fangjaba adugumba khudol aman aduna Jesus himself salvation aduna Jisu se aikoina ek option na mikupta aikoi aran khubam bhangi shorna thabi rakpa adugumba Jisu Krista se aikoina ek option na matamda Tazo matamda aikoi aran khubam bhangi aran khubam khaktanate dharma chen basu bhangi hallelujah maramdi aran khubam dharma chen basa masi aikoi gi hona jaman na phangba nate aikoina Ephesians chapter number 2 verse number aikoi I9 da koini yengba matamda kaidoba thojal amadi masai thazabagi mapauna aikoida shorna kanbiri hai masi aikoi gi thabak na nate maramdi masi soi khudoni maramdi kana matana chauthoktanaba masi thabaktai nati hallelujah aduna myam aikhoina ishorgi adugumba dharma chenba amadi mahaki aran khubam se aikhoina phangjaba haibase masi Jisu Christ gi mapangni maramdi Jisu Christ na tayangpal da laise aikhoibu aran khubam pina nabagi damakta aikhoibu adugumba ishorga taturaba mari rebellion oiraba haibe indraba punsi adamna tawruba aduki mapangna aikoi pap aikhoina tawruba sunnataba ipaipu dagi thangtharakpa pap adugumba pap aduna maram oirakanda aikhoina pap ki minai oiraga adugumba mangba yaba punsi ase Jisu Kristna la akanda aikhoigi damakta shibira kanda shibiba kaktanate mahangna aikhoigi damakta hingbira kanda aikhoigi punsida mahangna aran khubam dharma chenba amadi ishorgi nungshibase aikhoida bibibani aduna myam ishorgi nungshibase myam mase aikoi wakhal tawminase maramdi Jisu Kristna la ise myam aikhoibu nungsibagi damakta ipagi nungshiba ado Jisu Kristna phongthok piba lakpani hallelujah maramdi aikoina yengbe Romeo ki chapter number 5 ki verse number 6 ta hai maramdi aikhoina solingai maktada achaba matamda Kristna ishor ningdaba singgidamak sibire hai hallelujah masi aina parse chapter number 6 ni chapter number 7 chapter number 5 ki verse number 6 ni sorry aduga verse number 7 da maramdi dharma chenba mi amagi damak mi amana sibiba asi tangna thoi maramdi dharma chenba mi amagi damak dharma chenba amana masai sibiba si Aphaba tawba mi amagi damakta masai sibiba haibase tangna thoi adugo Aphaba aduga Aphaba mi amagi damak kanagumba amana thongna fana sibiba su yai network ki kitam problem deba male ja adu ka ger sung hak tang mai ngai mina ki se okay continue okay lairingai aikhoina papta lairingai maktada Kristna aikhoigi damak sibiba aduna ishorna aikhoida mahaki nungsiba utpiri hallelujah Jisu Kristna aikhoina papta lairingai maktada mahakna lakpiraga aikhoigi damakta sibiba asina
ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯊꯃꯣꯏꯗ ꯏꯁꯣꯔꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯅꯨꯡꯁꯤꯕꯁꯦ ꯃꯄꯥꯟ ꯊꯣꯛꯂꯛꯑꯦ ꯍꯥꯂꯦꯂꯨꯌꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯄꯅꯦ ꯍꯥꯂꯦꯂꯨꯌꯥ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯌꯦꯡꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗ ꯎꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀ꯭ꯔꯣꯁꯇ ꯇꯧꯈꯤꯕ ꯊꯕꯛ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤ ꯑꯗꯨꯅ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯀ꯭ꯔꯣꯁꯁꯤ ꯎꯕ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯤ ꯎꯗ ꯇꯥꯔꯗꯤ ꯃꯌꯥꯝ I would like to remind you that is everything that Jesus done on the cross is all about love of God. Hallelujah. Jesus Christagi nungsiba adune ishogi nungsiba adune Jesus Christana cross ta pichiba. Hallelujah. Aduna Jesus Christana Taibangpanda lakhiba ki maramde aikhoigi damakta aikhoida ishogi nungsiba se thokpiba lakane demonstrate tawib lakane. Hallelujah. Adu khakta sunate masida aikhoini yengbe ai ahanba jongi pandu marigi pada taraga mapanna sumna hai ishona aikhoibu hana nungsibi hai. Hallelujah. Ishona aikhoibu hana nungsibi maramaduna aikhoina ishor se nungsiba ngamini hai. Hallelujah. Aduna ishona aikhoibu hana papta leiringaida ishorgi aningba tawdingaida haiba indringaida adugumba lamhenbi oiringaida Jesus Christana Taibangpanda lakibane. Hallelujah. Praise the Lord. Aduna mayam aina Romeo ki chapter number 5 ki verse number 7 duda ai amuk hana lakchaninge mayam masida sumna hai dharma chenba mi amagi damak masai mi amana sibiba asi tangna thoi hai masi maramdi dharma chenba kana su leite maduki damakta sibina nabagi damakta masai oiba haibasi am tangna thoi hai aduga makhada Aphaba mi amagi damakta kana gumba amana sibiba thongna fana sibiba su yai masai Aphaba mi singi damakta di mi amana sibiba yai madusu mayam masai revolutionary mayam tawri maramdi jati gi damakta mama laiba ki damakta khonara kanda masai mathwai thari madu oithokpa yaba amadi thoiba thodoni maduki oiba sibiba aduga jisuna sibiba siga masi chama khenai. Hallelujah. Adugumba revolutionary amana sibaduga adugumba ishorgi machanupa jisu Christana sibaduga chama khenai. Jisu Christana siba matamdadi akoi Good Friday hai adugumba lamyan mana siba matamdadi Black Day. Aduna mayam Jesus Christian Taibangpanda laaga sibiba se aikhoigi damakta khwaidagi fabane aduna mahanga sibiba numito we call Good Friday. Hallelujah. Praise the Lord. Aduna ne Jesus Christana aikhoigi damakta Taibangpanda lakpiri se ipagi nungsiba do demonstrate tawibane aikhoigi punsida aikhoibu kaninabagi damakta Jesus Christ se Taibangpanda thabirakane. Hallelujah. Lomanai da bak punsi hamna na bagina magta Jesus Christ na aikhoigi damakta sibiki bane. Hallelujah. Aduna chinaw sing aikoi shogi nungsiba se aikoi ningsing si mayam shorna aikoi bu nungsibiram da tadi Jesus Christ ka dong da lawo Jesus Christ se lakani haiba se mangjong na adugumba ari bo walam na ba adugumba major prophet Isaiah da su aikoi uba phangi Isaiah chapter 53 gi aikoi whole chapter da when yenga matamda Jesus Christ na laaga tobiga da thabak singa do pirame adugumba maral lejidra ba Jesus Christ da otpiba naibiga da ba adugumba hiram mayam do mangjong na Isaiah na phongdok pirame. Hallelujah. Masi aikoi noina phangada ba marang kai lo punsi ado phangna ba gidamakta mangjong na ishona yapiba adugumba plan and purpose. Hallelujah. Aduna aikoina maruina aikoina kaoidaba adugumba hiram sing aikoina ningsingaga leigedaba likop khuding aikoina ayuk yahoraga su nungdang tuom dai su aikoina kaoidaba se Jesus Christana Taibangpanda lakri se aikoibu nungsibagi dabaktani. Hallelujah. Aduna chinaw sing aikoina ishorbu nungsiba haibasidi oithoktabane
ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯊꯤꯕ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯩꯈꯣꯏꯅ 이롬돔 아이기 방글나 사그다 zet바 하ib시 오톡더버니 마람 아두기다막다니 아두군바 렘나 예수 크리스토스야 타이방팔 아시다 레이디바 미품 쿠디마 whether they are believer or not 가서바 가다기 예수나 라빠나티 아두군바 타이방팔 아시 레이디바 미품 쿠디마 라 aduna akoina John chapter number 3 verse number 16 a very common verse when you yengoma tamda God so loved the world. God so loved the believer. God so loved the world that He gave His only begotten Son, so that whoever believes in Him shall not perish but have everlasting life. Amen. Adonai Jinao sing Ishorgi nungsiba do. Akoy punamakta ayna papter laying ay utibane. Hallelujah. Jesus Christ will love Shinjabam. Kudimam. Hallelujah. Praise the Lord. It's really wonderful. It's really like whenever I remember the love of God, whenever I remember the cross that Jesus suffered, hallelujah. 예수 그리스도 그나군바 그러디 라이 구동자바 밤기다막다 그나군바 그러는 라이 예수 그리스도를 능시기다 예수 그리스도는 타이방팔다 라키보도 아이고 능시기니고 하나 칸나가 라고 미신시리 프라부부고 숙다 다도에요 스나우신 할렐루야 아두고 가리고바 구동자바 아나바 반기다막다 어데게디 가리고바 아이기 부지데 인타바 밤기다막다 아이기 문문들 이거 프로블렘 싱세 솔브 떠나기다막다 칼라가 라고이다디 프로블렘 솔브 떠로 마뚱다 타박 방가 마뚱다 아두군바 깨도바 마기 분시다 아나방 가로 마뚱다 프로부시야 가우토키니 ям라이 아두고 지수나 아이고 따생는 능시버기다막다 타이방팔다 라키바니 아이 능부 간비바 라키바니고 아이고 간비바 라키바니고 하나 강범이 굽다디 그러니까 가나나 수위쇼 타도 할렐루야 that person cannot leave Jesus easily. Hallelujah. Chaktangmana, feel itabana, miut minayna, sibana, hingmana. Kananasu, Christagi, nungsibadagi, kaidok hanbang amdaroy. Hallelujah. Basi karam kanama haragadi, when we like experience the love of God, ishorgi, oiba nungsibasya, aigi tamoida, hating na kanmane. Hallelujah. Now saying, I go Shorgi, like a Nusibasa, Hatin and a thing that we say, I get Tamoida, Shorgi Nusibasa, but I'm kind of Tamsi, hallelujah. Madamaduda, Nangi Punsi said, I love to Punsi again, hallelujah. Shor Nusida the Tobaga, Adugumba, Shorgi Yatang, Namagidamata, Shorna, Taiba, Do, Tonanabo Honabaga, Yatina Kene. I may Shor Nusida. 호나바가 이쇼네고 능시바가 양티나 키네 아두가 아이네 이쇼세 능시나바 아이나 호나바가 아이네 이쇼나 꺄목 아이세 능시 하이나 캉나바 호나바가 캉바가 아두게 마테 키네 아두나 아이코이나 이쇼 능시바 하이비시디 오톡다바네 이쇼나 아이코이고 능시바 하이비시디 마시디 100% 이쇼기 와하이나 야바 줌마바 와파마네 Ningai later, Shore Gunusi have a say. Adubo, I showed Musi, I thought it's in Tivani. Hallelujah. Brandika in Hakanda, I quit in living in a Pumpade, I know she either so, but I'm Prelega, sweater was yet, called Toki was yet. Adubo, Shonati, a quick book with it. Shonati, I give my son in my singing book. Kangi, hallelujah. Hallelujah. Aduna, Shona, Aibu, Nusi have a say, Kanga Madame the Guam. 아이기 분치세. 아두고 말안 가이바. 빅탄바 누가이바나 하라오브나 빅탄바 분치도 werkani. 아두고 아이니 소시 누시라고 하나라바 난 쪽타르가 도카니. 아이 쪽타르가 도카니. 바람디 아이코이니 소 누시나 보나바 아이코이니 소기 셰바 아두고바 야탕나가 야탕 인በ기 답다 아이코이나 사이 떠나나보 보나바가 이소레 부 누시기다막다 아이니 소기 통걸 떠보니까 하이바가 어떻게 받아 캐네. aduna aikoine shogi thogal tawsdi shona kai bun nungsi bedo madugi oiba response to kuin tawi wane hallelujah koi dandi nate hallelujah
Ishore ko budan di pide. Adugumba judgment wairam ishore do hojikti yamna thojal hiba thojal big thanba Moses ki matamda yathang birak kiba adugumba ishore do hojikti natre. Hallelujah. Hojikti nungshi biba maram chi da nungshi biba maram chi da nungshi biba hairaga aikoine hek soi bese maram chi da nungshi biba ni na aikoi pap to su yare ta haiba mi lai odagidi ishore dum nungshi bi jidi aina laka pap to su nungshi bi ni haimsu lai madudi yam lamgani maramdi nungshi ta di aina ta sengna ishore ibu nungshi ana khang ta di ai ke dong da pap to ni ma adugo ishore aibu nungshi hairaga pap to bududi myam aina ishore gi nungshi bese khang da bani hallelujah aduna myam aina ishore gi nungshi bese asina khang ba aduda di kaidong nungda nang pap to duna lai ngam hallelujah nare ishore gi aning ba tawdana lai do pantha ba ngam ishore gi aning ba nang jenchal ka ne hallelujah adure chinau se aikoi ishore se koi nungsi na ba hona bum se aikoi khange ishore na pe bu nungsi bi haiba aduga hoi aikoi ishore nungsi bi ba do madu gi response oina tawsi hallelujah aikoi ai ishore nungsi na ba hona ta de koi na Peter John gi wari da koi yengo khange uro ya Peter John gi wari se koi yengo matam da Peter he is trying to like show to Jesus that he loves so much adugu John na he trying to search that how much Jesus loved me adugi khena ba se ko yeng se aduna Peter se Jisu nu sinana ba kona matam da Peter ohma gyagidi adugumba Rome gi sifai amagi mana ta thala makanda ngasai chien gi ngamba Peter ni adugu John di ke dog ha kanda Prabhu na ai yam nungsi ase khang ko mi kupta John se Jisu gi matam pa ko tha ngam hallelujah praise ai koina ishore na chen ngam do se ai koina ishore na ai bu kaya gi matik nungsi ha se khang ka ne hallelujah ishore ko bu nungsi ha se khang ka ta ishore na chen ngam ka ni maramdi yam fugan ba ai gi ipa du mana ta ina chen ninge yam saugan ba ai gi ipa du gi mana ta ina chen ninge yam nungsi ba ai gi ipa oita di ai na chen ninge baba dai koningi baba dai edoge kan singa thani baba dai ai gi thamoi gi pamjo me amse ai jingna ba laitana ai gi thamoi dagi ai haini baba ai darkar lai baba si adu ba edoge kan da yamna edoge kan da nungsi na ba shogi nungsi bi so ang khangdana adu ba shor se Moses ki matam da yam chairak pi ba odagi di adu ba shor se just pen up kan be shor se uta di tang lap thor kani adu ni chana se aina myam da amuk hana ningsing hani mududi ishorna ekoi bu nungsi bi ishorna ekoi bu ekoi gi thak ta mahang yeng bi se ekoi bu karam kanda ma phu jige karam kanda wayen jige karam kanda aina mango da chai jige karam kanda aina mabu lalan jige haina yeng manadi karam kanda ishorna yeng is de magi nungsi mi yeng ni ko yeng bi se aduna mahang yeng lo nungsi yeng sina ekoi bu kan dina na ba ekoi bu saugat dina na ba ekoi bu bor bi na ba ekoi bu themjin bi na ba ekoi bu adugumba angpa adugumba thamoi ge ba harau bodo ibi na ba kita maktane shone ko di yeng si hallelujah aduna shone yeng na myam tv gano shode nungsi hai bi shone nungsi bi shone ram de pena first on the yeng ga di shore se nungsi bani hai hallelujah praise the lord jinau se shore se nungsi ba oira bani na myam ekoi nungsi da lai si hallelujah so ri nungsi ba se lotion si hallelujah jinau se patang stay show you wise den jage Daryam Jisu Christ na Taibangpanda lakhiba adugi achouba maram adudi nang ai nungsiba gidamakta ni ipana aibu yamna nungsiba gidamakta maki machanupa Jisu Christa Taibangpanda thabirakibani hallelujah madudi yauriba adugumba nungsiba yauriba package adugumba blessing bo mayamdi luisuna yaurabani Aphaba aram khuba dharma chenba harauba adugumba pap kopiba marang kaiba punsi nung sangba Abraham dagi aikoni yengbe ai Galatian gi chapter number 3 verse number 13 da hai Yesu Kristna aikoi gi damakta sirab oibire
ꯃꯔꯝꯗꯤ ꯎꯊꯛꯇ ꯌꯥꯝꯅ ꯃꯤꯗꯨ ꯁꯤꯔꯥꯞ ꯑꯣꯏꯔꯕꯅꯤ ꯑꯗꯨꯒꯨꯝꯕ ꯋꯥꯌꯦꯜꯊꯪꯒꯤ ꯁꯤꯔꯥꯞꯀꯤ ꯁꯤꯔꯥꯞ ꯑꯗꯣ ꯃꯍꯥꯛꯅ ꯄꯨꯕꯤꯔꯦ ꯍꯥꯏ aduna maram aduna aikoina verse number 14 de yengo matamda abraham gi bor aga aikoi ishorning da mi sinda lakna bagini hai hallelujah aduga makhada mo ko yengo matamda aduga wasik ti ba thawai ado hamna bagi da magdani hallelujah verse 1 jinau sing ko ishorgi dum shi da hu khatong ni si jinau sing ai myam aroi ba yoina tam tela ko prana am tang tawjarake aduga ko gi ai sin tam sa mission Segala lebih pana yang tahu je masih nahangna nahki wahida prabu nahangna kuibu agi batik mengsibi panahangna kuibu agi batik mengsibi hai besia ipanahangna Yesus Kristus ekoi gi damakta tayong paga thabira pusina mayasi utpire pa agache nahangna kuibu loina gi damakta ji da prabu shodu wahi tamak chai kuibu famjare chaukat pa marang kai prabu nahki nungsibi da hingba Shiru wajare Yesus Kristus nina hajung amen Thakachuri Taimen Okram Ozawa yam Thakachuri Harau Punokchuri Nasiki Nimita Yesus Kristana Taibangpanda Lakpagi Maram si Maram Mayamama Ekoina Ozana Panbikre Adugi Manungda Ozana Yanamara focus Tobibase Taibangpanda Mubabu Atsuki Matik Siba Haiba adugi yumpham da nungsiba haiba adugum loba yamna maru potu puraga Taibangpanda lakpani haibasida loisinbiki bitang yam thagachoi haro phonoksori nungsiba yaudabadi makhon hauba kotan gumani khingiba kotan gumani arembani Taibangpanda haibada yamna basic oi polama thambirame yamna marang kaya punsi magi dama tongan tongan ba orbasu nungsiba do gi maramna Taibangpanda lakhibani haiba topic asida ngbiramagi dama nongkhalidan thagachuri haro phunokchuri yam tena matamnina topic punamak sunangang bai base speaker singi damakta awat legani ngasi yengbi viewer punamak ta haijabasi ozagi ngasi gi Khonjel ase kaino aibo Yesu Kristna Taibangpanda lakpagi maram mase mi be khu nungsi bigi maram dane thank you very much am thagachuri haro phunokchuri oza Okram Taimen mem thagachuri loina na aikogi thoramasi hojikki wenadi live Sasari ba YouTube ki thoram masi loisun jage haying nimita anoba hirama mangalwana na amuk mangan Manipur Christian media na nimidangi pungni pan ta matamda amuk ka na mayam unase ngasi na di YouTube ki live ase matang loisun jage so na tabi kraba yingbi purama poi so na bormarang kaina pi voice